Chinese Central Government leibak aduda leiriba government gi department khudingmakta leiriba foreign computers amasung software khudingmakpu chahi ani faubagi manungda loinamak manghankhinaba haiduna phongdokre. China government makogi department kayada leiriba sizinariba foreign PC amasung government gi oiba company sing asida sizinariba foreign PC amasung software sing asi manghankhinaba haiduna phongdorakli. Khongthang asida manghangadawriba foreign made PC sing asi 50 million muki sang oigadawri. Mayam pumnamakpu anauba video update amada amukka hanna taramna ukseri. China gi government lakwalakliba khongthang asigi marumda karamba internal amasung external gi oiba maramsing leibage haibadu punna yengbinasi. Hairiba khongthang asida ihan hanbada hojik China gi oina atopa foreign gi leiriba technology sing asida leiriba dependence asi hantahanduna China gi oiba domestic industry sing asi boost tauba. Foreign company sing asigi mahutta domestic oiba company sing asida thabak sing asi sinarakpa matamda China dagi atopa foreign country sing da chatlamba paisa sing adusu makogi domestic oiba company sing asida chattuna paisa asi masagi country da adumak leigedoribani masiga loina employment gi oiba opportunity kaya amasu adumak hengalakadoribani. China gi president Xi Jinping na sahi kaya gi mamangdagi hojik China da sizinariba foreign gi oiba technology sing asi replace tauba pambagi wafam kaya ama adumak phongdoktuna lakibani. Maruoina China gi leiriba bank military government agency amasung government na own tauba enterprise sing asida athuba matamda asumna motsinjinba asi pambagi wakhalona adumak phongdoktuna lakibani. Donald Trump gi matamda China amasung US gi marakta chathakhiba trade war aduda China gi maruoiba company kaya ama thingjinkhibadagi China da aduki matik yamna chawba mangjaba oiki. Aduga hojik asisu China gi geopolitical rivals oiriba US amasung atopa country kaya sing asi punsinduna China counter taunabagi damakta khongthang kaya ama laukhatli haibasi China na munna khangli. Trade war gi matam aduda US na China gi company kaya ama thingjilakhiba laukhatlakiba khongthang sing adu counter taunabagi damakta China na sumadugumlaba khongthang sing laukhatpa ngamkhidriba adu China na US ta leiriba dependence adunani. Maram aduna tungda lakadawriba matam asida madugumlaba thodok adu amu hanna thoktanabagi damakta China gi leiriba masagi domestic oiba company sing asi mapangal kankhat handuna dependence hanthanabagi damakta lakholakpa khongthang amani. Atopa wafam amadana amuk China na hojik masigumlaba khongthang asi laukhalakliba asi hojik China asi maromdom lepchaba ngamlagani haibagi mapangal adu leire haibasu utlibani. China da hojik foreign company sing asida depend tawdrabasu masagi oiba leijariba domestic company sing asida masagi oiba darkar tariba software amasung hardware sing asi develop tawba ngamlagani haibagi confidence adu leire. China na lakwalakliba khongthang asigi atopa angle amadana China gi oiba national security atofa foreign country sing dagi sizinariba software amasung technology sing asina maram oiduna hojik leiriba government gi oiba national security masina chingba asida risk hengat halibani masigi mahutta isagi country da semjabana sizinaba taragadi secure oibagi sang asi yamna hengadawribani. Matam kharagi mamangda China gi government website da cyber attack chathakibagi wafamsu laikhrabaduni. Hana leiramliba system asibu mapung fana muthattuna China gi oiba anaubo system amana sinjinba haibasi araiba thabak amadi oiroidawri aduga yamna tenba matamda tawba ngamgadaba khongthang amasu natte adubu US amasung Europe na singwa foreign country sing asigi leiriba software asidadi depend tawraroi haibagi maongda China na hojik yamna kana leplakli. Masini hojikki oina leiriba fibam asi karamba awonba development sing lakpage haibadudi matam kharagi matungda punna khangminarasi.